Security akan mangaksil thawrang galunena thama hena maugi wamada panulera truck singa si Imphal da thunglaba hokre. Sada Hills amasung Jiribam mapung phaba district amone laukthop natraga laukthoptabagi phire Manipur laingakna atuba matna dawgadabani haina amukon taksilakle. UN Senate Sathariba economic blockade atuba matamda handoknaba demand tawraduna MPP na wak ani fam sathakre. State naha singna sana bathabak pidana masamarom dam lepsana ba hona batangai fade haina Governor Nazma Abdullah na phungdokre. Amasung Madaskia Central Hospital Research Center Sawal Mandalaiba Imphal Heart Institute ngasidagi thapthaw hawkre. Korumjari adom nebri bas impact news ni ai taklam siam kanaina hauji pungja sifaba ge marba pau miam de pizari. Matam kuinadagi UNC ke economic blockade na maram oriduna mau manak maram na singma bahom singda panlerapa thame na panlerapa posai thana yawa truck saumlom marba police ki akan mangaksel gi mawongda ngak senduna ngasi Imphal yawrakre. Manipur police ki masing yamlaba personal singna ngarangdagi hauna kangpo pidagina mau fawba ahing yareklaga ROP taduna truck sing adu ngasi ayu angan badagi hauna Imphal gi damak mau thadorokibani. Manipur police na lakhot kiba thawrang sing aduna maram oiraga truck sing Imphal yawrakpada lambida asway ngam amadi blockade sakotpa singna apunba piba ngamkhidre. Panbayai ngarang numidang pum mapan makhairum tabada Tampaki district marigi nupi police personnel sing amasung VDF yauna apunba police personnel sing anirom henbana maugi damak Imphal thadokibani. Manipur government lawrakliba khongthang asiki yenglaga Mangzong na Senabadi district ta IPC ke section samani phumarisu chalaiki ngarang sangkhiba police personnel sing aduna panduna leiba gari sing posilakpada asoyangam yaurapada thengnanaba JCB ahum gari singkhatnaba crane ama yauna Manipur fire service amasung darka leiba security gi sikhaurang singalonena sem saraga sathakibani. United Naga Council as Sathari Matam Kaktab economic blockade Namaram Oiraga, Lamdamasida, Polam Kaya, Fangdabaki Awaba, Tengaribasi, Koknanaba, Manipur Langang Natamatamda, Sada Hills Samasung Ziribam Sub Division Bo, Bafung Faba District, when the Lauk Topanatraga, Lauk Toktabaki Fedep, Logadabani Haina, all Manipur United Clubs Organization, Amukon, Akanboa from Tamlakli. Coakated the Labour Amuko office, Palmising Unabada, Lobasiki President, PS Devian Haikibada, Sada Hills. Devan Haikibada, Sada Hills Amadi, Ziribam Subdivision Bo, Revenue District Ama Oina, Lautokpanatraga Lautoktabagi Matanga, Subsava Philip Laubangam Dabasi, Libak Tibani. UNC na Lautokpa Yaroi Haina, blockade Tauduna, Miam the Awaba Mayuk Naribani, Amaromda, blockade ki Mayukta, counter blockade ki Kongzang Satarakli, Masi Fawada, Manipur Amasung, BJP na Lengakliba, Central Government na, Yeng Dunay Topagi Maram Karino. UNC gi lusing ba ani faraga warusin purakadabanate athuba matamda wari sanaduna blockade handok na bathawrang lokot kadabani kariguma phuruk masel gi marakta thoni da bathodok sing tholabadi madugi afafata gi dai ta punamak Manipur sarkar ma central government pugadabani marak asida social media gi khuthangda phuruk kaya gi myoi singna kanglop naibu warul kaya phongdok pasi tawbigano haina loinana UNC nasu Manipur government ka mari tanare haibu wakhal thadoktuna warusin purna bhona biyo Manipur Naga Kuki Maitay Masung Pangal Haiba Tongan Balam Kaidok Yarui Haina UNC da Tamlakli. Ngasing ngarang sidai hengalaiba communal gi line da laiba mayam jingji uraganda aikoina hujik Manipur government da chapchana haining badi mana lawgadaba stand ama hujik chapchana law Sadahil district Jiribam district lauthokpa isiju kanai khuta lai government gi khuta lai lauthok isiju government gi khuta lai
कांगलुप की इरांग थोअनगे थोअलोइसु गवर्नमेंट की खुद लेबा करिगुंबा मसीगी मतंग सिदैसिदा कम्युनल की कई की लाइन दा खुद थोंगनाबा साउनाबा सिगुंबा थोलक तारगदि हाइरिबा कांग्रेस अमसुंग बीजेपी अनि न दायित्व पुगदमनि यूनाइटेड नागा काउंसिल की प्रेसिडेंट काइदोन कामई अमसुंग स्टेफेन लमकांग मसी फारिबसिना अखोइगी वारोइसिन नते मणिपुर दा नागा की एरिया कुकी की एरिया मैतई की एरिया पांगन की एरिया मसी लैब सुंगा यारोय UNC economic blockade asi miyeba khunai gi mayokta tauba asoba crime ni haina loba golena state government atuma matamda blockade asi handok angadabani haina all Manipur Muslim Organization Coordinating Committee amoko ki maikai dagi thamlakli ngasi Manipur Press Club ta pangthoki ba pawmising unaba amada Manipur Muslim lup manga gi apun apex body ama oriba amoko ki president SM Zalanna thama hiana economic blockade satharalaba fawada state government na tumina election bahibasi yamalai bakti bani haiki Mahang namakha taraduna miyoibagi sakhauda tawbal lanasi singi organization kharana davi kharagi damak tatana tawbasi matungda tawdanaba appeal tawki athuma matamda UNC gi economic blockade asi yasunanaba state government na thabok paikat trabadi lamdamasida leiriba civil society organization singa khusam daraga akan bakhongjang sangsilagani hainasu mahang namakha tana thamki United Naga Council na Numit Kuntrani Hena Satara by economic blockade se Athuba Matamda Loishanaba Manipur government na Sapsava Thol Lokapi the Taragati, all Manipur Muslim Organizations Coordinating Committee Amadi Masiki constituent body Singshina, Sapsava Akoi Makataba, Agitation Nama, Sanction Naba Koi Sem Saragani. Economic blockade se Manipur government na Nasif Howell Loishan Namdaba Havese, Masida Manipur government ki, Waiba Arunba. Karamba wakal laibano haiba adumasu Manipur praja singna khangningi United Naga Council UNC na National Highway singna sathariba economic blockade athama matamda handoknaba davi taruduna Manipur People's Party MPP na wakani fam sathakre Polo ground maningda laiba MPP ki office mamangda sathakiba wakani fam aduda party asike president nomai kapam sowakiren haikibada National Highway singda UNC na matam kaktaba economic blockade sathabada center amasung Manipur government na tumin leslibasi phone na sakwalita pane miyamna chana thaknaba yaungna nomada sangdaba yadraba polam sing phangdabagi awaba mai unrabasu palib government asigi lengak loi singna officer singi pham hongdo hongjina amasung chenja thumja da thawai luptuna leire Naga lalogba amana matungda leplaga Manipur thugainaba thabak tawba lup amaki sakthak Manipur amasung central government na hunduna leiringaida miyamgi thabak tawba ngamdre loinana blockade satharak patha ama helaba matung ngarang khaktada security force sing thajin bagi thawang asi thabak tawi haiba utnaba tat tawani haiki Manipur sarkar si hojik post creation tawba appointment tawba transfer processing tawba paisa lokthokpa contract tagi percentage lokthokpa punamak si chathaduna leibase Manipur People's Party na condemn tawi Manipur thugai ge haina hojik langi ba kangbu se Manipur praja khoina mokhoi gi machin jak se hunboina tawreba Manipur thugai ge na khaliba organization sing dugi mokhoi gi nongmai leinaba chak chanaba dress leinaba se Manipur praja khoina aikoina leheleba India government na amdi Manipur sarkar na makhoi da permit piraga makhoi se bu khoina kari kauge bu permit ras Amaromda Manipur National Democratic Front ki president CS Priyo Kumar na lamdamasida hauzik sathariba economic blockade amasung counter blockade asina miyam awaba pibagi mathakta imu naimu tanar kadra haibagi akiba leire haina fongdorakli Baufrada Labour Party asiga office ta promising unabada Priyo Kumar na hai sathariba economic blockade amasung counter blockade asi loisinaba government asina permanent solution ama puraknabagi thabak paikat ba udri Landamasigi chana thaknaba amasung nomada sangdaba yadraba polam sing security siznaduna pusilakli basi kayam kuina tawba yagadoribano sahi kun kuntra lomsida economic blockade ki saitheng phangduna lakliba amasung haujiksu awaba tariba si koknanaba government asina thabak paikat pa chumgani haina fongdorakli blockade si hek tohi matamdadi mayam amu wanare phangdabagi mathakta rate su pricing si aduki matik Wang na tawna effort tawung amdaba thengdaraga su thengdana hauzik kanno hona biragadi soidana aikoi solution ama poroktana thubu matamda praja singsi shanti lainana ba hona baje mathau tare hetna aikoi sarkar da aikoi MNDF ki maikei dagi appeal tawjaning bani blockade tawribasu counter blockade tawribasu aikoi wakhal manana gyan tamina ba ma jangi natragadi aikoi punamak wamin na ba tare
नाकालमोन सथरी इकोनॉमिक ब्लॉकेट असके मायोक्ता काउंट इकोनॉमिक ब्लॉकेट साउकट मियोय सिंगना जिरिबा अमबदे तमेलोंगी दमक्ता पुहिगदबा पोटसै सिंग ngakpigani pausi sing khombong da mai thaki babu it is skill manipurna akan momong da yani da phongdorakli lamdam asibo mapung faba khunai ama ohenbada sangadaba yadraba masalam oidiba pause media gi polam sing amadi media gi mioi sing da khongjang sangsileba mioi amatana target tawbidana basu it is skill manipurna appeal tawrakli amoromda pause sing lautharaga mangan khibagi thawongbo all manipur working journalist union amjuna su yani da phongdorakli Miyam amadi lup singna khongjang sangsilma matamda paumi amasung pausiga mainanabas hiram singda apan mapibagi thawong asi matungda amuhana sathabikan hainasu amjuna miyamda appeal tawrakli Manipur gi lairiba civil society gi group singna government da karigumba demand tawa matamda ban natraga blockade tawa haibasi toina thengnaraba thawong amani Haugiba November tang amadagi UNC na Jackson Highway anida satharaliba economic blockade asina highway sing asida piriba kodong sadaba singi matangda aikoigi video journalist Bisurjit namera pamdagi akhanaba report am मसिनी मणिपुर के नेशनल हाईवे सिंगदा इकोनॉमिक ब्लॉकेट न मरम ओइरगा थेंगनरिबा शक्तम ब्लॉकेट था में हंजलकले सिक्योरिटी पर्सनल सिंगनसु लंबी इसबोंगाक सेलगा गाड़ी सिंग टेक द कायदना चलहल्ली ब्लॉकेट सगोटप सिंगनसु तंजा ngairaga lambi asida chatliba gari singbu mai thadokle driver singsu nongmada tangai phadana changdaba yadraba polam sing lowba chatli adubu driver singi oinadi lambi phattababu thaidolaga chatkadra natraga ban taramliba miyoy singbu karamna thengnagadra haibasida awaba ma oiri amaromda blockade sagatpa singna makhogi demand phangdri phawba khongjangsu handokpa leitri somdana blockade handoktriba phawba counter economic blockade chathagani haina suleiri cherak asida government gi oinadi solution thibagi mahutta security na ngak senbada henna miyang changli जब तक उसी दिन जब शुरू का दिन में जब से था जिस दिन आया था उसी रात को जो है पूरा रात भर यहाँ रोड का पेट्रोलिंग ड्यूटी दे रहा है पूरा रात भर बंसी नोमले खुद भाई नमित कुन्नी रामंगानी मतलब कभी मैं दूसरा घुसेगा ड्राइवर से तो कोई बोला 8-9 आदमी आया हथियार के साथ आया था उसके बाद हमारा गाड़ी को ऐसे आग जलाया करके बताया था हम बड़ी दुखी था लेकिन हम पीछा भी नहीं कर पाए क्योंकि बहुत ही मतलब टेरियन है जगह ऐसे ही पहाड़ी है तो हम ऊपर नीचे और आरोपी जैसे स्कॉट जाता है यहाँ से पत्थर भी मार रहे हैं बन बन हानिंगाय दना मसी हाबदी बनसी नोमले खुद भाई नमित कुन्नी रामंगानी मतलब कभी मैं दूसरा घुसेगा ड्राइवर से तो कोई हानिंगाय दना वारे मरमदी युंगी बुगदरा मऊ तगदरा कोई हाबदी सिंथोक लंबी से चतरामिना सेन से वारे मुगनाबा अनि के मरक्ता वारी बसी कनानो मुगनारिबा मियोय सिंधु गवर्नमेंट ला मियामला लेबाग असिदा लो लेजरगसु मधु ngakna chatrabara amadi madubu ilhanbasu ngamdrabara lambi asida ngehak leitena thengnariba awabasi thengnabagi mahutta tung koiba policy program ama yatpa mathau tadribara bureau report impact news makataba pauda ban blockade toba haibasi mausada adamak lengak loisingi mathakta sathaduna laklaba khongjang ama ojarabasu adugamba khongjang aduna warison purapa ngamdribasi ngamdrabadi protest adugi atopa lambi ama thiba haibasi tangai fadabani haina protection and preservation committee PPCM na thopa serula amana hairakli
United Naga Council na levak asiki chahi amagi manung amuktang thokpa ningol sakoba kumai fauba ban tausindana apan ba pikhiba madi ban tawbagi mafam matam situation singasi khanthadana tawribasina maram oiraga miyamgi support phangloidaba amadi mai pakloidaba khongjang amani haibasi khantaba sumgani hainasu serlosina fongdorakli loinana atama matamda matam kaktaba economic blockade asi loisindana warisina ma porna ba khona view hainasu appeal tawrakli State asigi naha singda sanaba thabak piduna masa maromdam lepsanaba honaba tangai fade natradi khonai asibu natrabadi khonai asibu mangan ba yaba thabak thoram singda mai onsingki gani haina Manipur ge governor Nazma Heptullah na fongdokre wafam singa Ministry of Skill Development and Entrepreneurship amasung National Skill Development Corporation na sinduna skill development workshop ama Raswaban ge darbar hall da pangthokiba aduga marilenna fongdokibani Governor Nazma Heptullah na hai state asida laidiba naha singbu masaga sanaba mongda training piba masung thabak phanganaba honaba haibasi yamna maru oi naha singda training piba matamda matamga chunaba madi state asiga chanaba mawongda training piba na kanaga nilonena khussa haibagi training piba matamda singi khara manung hanjin na leiba mafam singi naha singbu saruk yahansi haiki State government so central government kapunna saminaduna state asida laidiba naha singbo hiana faba haithoi singthoi madi masa moromdom lepsana ba hona ba matam oiri haina governor Nazma Heptullah na appeal tauki ngasige tharom madra saru yakiba minister okram ibobina naha singbo training kaya piduna thabok piba ngamdrabadi kanaba oiroi centered NDA na sason Leramba matamda state asida leramba industrial policy housing laitre pibam masida state asida mioi amatan industry amadi factory thambada akiba pokle se minister na makha taraduna state asigi oil health sector yamna fagatle loinena power sector da su atopa state singda yengnarubada model state oiba ngamle BJP no listing ba central government asina state asida industrial policy asi amuk sanahalabadi state asida industry kaya lakani loinena lamdamasi ke naha kaya thabak phangan bagi khodong saba lerakani haina state minister okram ibobina makata ki Empty mind is devil's paradise. If they don't have any work, any job, they definitely will do some kind of activities which are unlawful. The blockades, the movement of the people, the sit-downs. We have to get them busy with the work. And I'm happy that you people have come over here because our future is only depending on what kind of skills we give them. And along with the skill, there should be job creation. Without any private participation, without any entrepreneur and industrialists who didn't come here to invest here for setting up of a industry, to give all our educated and employment job will be next to impossible. The industrial policy of 30% subsidy, whomsoever, anybody, any industrialist, any entrepreneur, when they are willing to invest here for setting up of an industry, that other policy at least please restore for the entire Northeast. I request that no, we'll continue, but now it has, since I remember his corrections, 2014 December, that industrial policy is discontinued. Notice ki oina Manipur ahan moina pangthopa Kausal and Job Mela Manipur gi governor Nazma Heptullah hautokre National Skill Development Corporation Sendana North AOC the Labor Hotel Infal the pangthokiba tharum aduda Se Minister Okram Ibobi Labor and Employment Minister T Manga Wi-Fi National Skill Development Corporation State Program Officer Visal Sarma Yauna mioi kayana sar yaki Taurum aduga mari lenana Manipur gi governor Nazma Heptullah na hai Manipur government na naha kaya skill development program kaya paikatuna sana bathabak piba asimak yama thak ningai ne State asigi tourism hotel tourism amasung spa aki amogi lamda mieng sangma matam oire amadi yamna sauna kanab oigani hiram masida naha simu hiana faba matam ga sanaba mawong na training piba amasung thaba piba matam oire matanga sida section khudimakta lairiba miyam gi mateng darkar oiri haina governor Nazma Heptullah na fongduki We have to have a brainstorming session of each of them, and we have to prioritize each skill. We have also to see that who are the investors to get something
in real terms to develop that sector in Manipur state. Whether it is hotel industry, whether it is spa, whether it is floriculture, food processing, food preservation, these are the areas that I would like to have small gathering of people of each skill and concretize whatever we have discussed. Ngasige tharama da Minister Okram Ibobin haikibada state as the ladiba Larik Haidaba Naha Singba Matik Saba Tabuk Piba Haibasi government asig ahan mamiengni mipung kudimakta government service piba haibasi kanana sungamloi aduna government landamas ladiba makut masa haiba Naha Singbo training pangan bamasung masa marom dom lepsanaba stat government asina honari lamdamasigi Naha Singbo anoba inot ama pinanaba Manipur startup policy ama same lelunena stat cabinet nasu approve taure Policy asigi matung ina lamdamas da lediba Naha Singbo skill training pibagalunena expert kayagi free consultation gi kodong saba su piragani haina se minister na makata ki masigi thorum aduga marilena trainees kayada skill development course ki certificate amasung job appointment letter su Naha kayada kusinaki. But from our state government side also, this is our top priority, how to give jobs to our educated and employment youths of our state. I am extremely happy, and also Government of India initiative for imparting training of our educated and employed in the field of skill. It may be they may get employment in the small and the other areas of the industries in the entire state, or it may be outside the state also, even outside the country also. Intellectual property right haiba hiramas ki matang na nomi oiba sensitization program amangasi pangthokre tharomadu intellectual property facilitation center amasung Manipur Science and Technology Council master sindana pangthokibani India government ki Ministry of Micro, Small and Medium Enterprises ki tengbang galunena tharomadu hotel classic ta pangthokpani Manipur da laidiba tongan ba potsai puthok sariba company amadi entrepreneurs sing asi masa masana puthok sariba potsai sing adugi right ki matang da ningthina khanganduna export tawa amadi miyam da sak takpada kodong sahanaba tharomasi pangthokpani Masagi bank account laitriba senmi singi damak matam sana khusumal pitokpa ngamnana bagi damakta akhanana Prime Minister Janadhana Yojana gi makhada bank account hangbagi kem sing Manipur gi tongan ba district singda pangthokani haina deputy level commissioner gi chairman hairakli PMGA DY gi makhada State Bank of India na Imphal West Thaubal Sursanpur Senapati amasung Sandal district sing aduga United Bank of India gi makhada na Imphal East Ukhrul Tamelong amasung Bishnupur district ta account hangbagi kem sing pangthokani haina su seriously na makhata na phongdorakli Guwahati da West Tauba Prime Time News ki correspondent Laikhidraba Thangjam Dijamani Alice Nanaupu ikai kunaba utpu oina Laikhidraba sigi ningsing pura saragani Panbayai Thamiban Sinam Lekaidagi Tish Dijamani Haukibalising Tarani Toigi December Kulumdoida Tokiba Laivaki Irangamagi Paulo was Sangbada Manipur Police na Kaptokraba Kaptoroponomi Maruna Panbadagi like an Abangamdana Laikidabani Ningsing Kubamasi Cherau Singda Sanabagi Dabak Masi All Manipur Working Journalist Union Amjogi member Thamiban Sinam Lekai the Laiba Naharol Laiseba Klavki Taumi Singalunena Thamiban MLA Thamiban Kendragi MLA case Zoeki Sana Yengson Gray Thangmaban Assembly constituency MLA na Fongdoki bada Dijamani na Paumi ama oina Laibak Miyamgi damakta Katok Lama Masong Ulama Tangna Adabo Ikai Kunaba oina Ningsing Kubamasi Saragani Haiki Taski Kulunda de Pangtokaduriba Maridak Suba Laikhidrabagi Komon Thorom Nanganaba Asamba Sel Putoktuna Saba Hauragani Haina Magna Fongdoki Paumi Moina Manipur Gidamakta dedicate Tokiba sacrifice to go to Paumi Oimana Sakang Laga Manipur ki lairiba paumi sing damakta ayakna matam punum te lepsari haibadu uchab oina hariba thaba si syam sawa haujaragani chaliba athubu matam sida meitei goina numit tha afaba mai pibirak pon numit da ayakna hunaba syam sajari haibna ebak myam punumakta lawdoksari lakadrba December kulumdoi mapok ma lekhidabagi jet anniversary se nangna damakta khogi masi sanaba hona jaragani paumi mayam segi yata pham su oigadurabani masi damakta honorable MLA Mr. Joy Kishan
थांबीबन MLC क्लब की सेक्रेटरी आई नौ प्रताप लेखाई असिबु केंद्र के मैम पुनबु अखोगी अमजुग मैकेदगी इकाई खुनवा मसु थागत फोंदोक्सरी Laimarol Khorzai Kol Lai Kolna Sai Gi Oina Piba Songtham Bimala Basanta Award Saliba Sai Silising Tarataro Ki Oina Professor Tonism Tombida Pinanab Award Committee Left Haina Laimarol Khorzai Kolna Tadora Pasiola Mana Kangalakli Manas the Sil Gimana when Lupali Sintara Swala Mamasung Cites and Yauri Manasi Laliba December Kitang Taramangada Devili Terisha Center Pangto Batarum Amada Kusinagan Hainasu Several Cinema Katana Fongdorgli Hausi matang swaida break matang laujage Manipur madi maling ke tonga don bi ipau singalu ne lekoi break ta gamna thuna hanjarake impact news po miang ta da leviyo Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features: well-equipped classroom, library and audio and visuals, free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862284561. Breaking Matunda Taran Moksari Osmakada Pauda Tamoy Marinaba Anaba Yengnabagi Anova Lying from Infal Heart Institute Nasi Dagi Formel when a Tabakto Hogre. Higher Institute SC Saugaman Moirang Labor Madaskia Central Hospital and Research Center da Labani. Hospital of Medical Superintendent Dr. Haisni Maishana Heart Institute SC Thaniki Mamangdagi Tamoiga Mailinaba Anaba Singyang Bamadi Operation Tobagi Tabakasi Saturday Lapani. Haujekti Institute SC Salainaba Mailaba Authority Dagi Registration Toba Loibagaluna Ayabadu Fanglabana Bapung Faba Tamoy Hospital Ama when a Tabak Toba Hauragani Haina Pong missing the Fongdokre. Institute Aduda Pangtopa Pong missing Unaba Aduda Saruyakiba Institute SC Director Oriba Cardiovascular and Thoracic Surgeon Dr. Athoba Arambamna Institute Asida Tamoiga Marilinaba Anaba Madi Aruba Operation Sing Taunabagi Facility Sing Lady. Malemda heart attack tauba miyoi amada khwaidagi awang bathaki lying pigadaba medical equipment limarima y CAVZ beating heart asi institute asi da leire institute asi da yamna singthaninga oiba thamoigi valve sinba bypass surgery na singba operation ahumai pangna pangthokre haina fongdoraki Manipur asigoma thamoigi anaba lying naba institute leirebanina mapalamda sel sangna yengba satrabasu yaragani thamoigi lying bada changba sel dagi mafamasida yengbada selwaina chada kundagina kunthra phawba mamal handagani haina Dr. Athobana makhataki discount for those patients belonging to BPL families similarly koida treatment gi course ki matang sida sigi concession simadi leiri adugo further aikogi tongan ba kari lokhot pa yabage hebdo ko yengjagini cardiac surgery cardiac center leibse jaga yamde whole India da wena aduna mi am basi sigi accessibility se leina de heart attack hek to buga patient am da magi golden times around 90 minutes kumne punga ma kai gum bai tare sigi marakta yohoraga akoina kai gum intervene tonga magadi quite further response, quite further result fang bangame. In future, the akoi direct akoi paramedics so tam train tawra moi masa tharaga. Hoji ki layu jaga da akoi tharam na first aid ki type the pi bangamba. The oxygen daga taga na akoi ventilator hap pa kor pa adu ki su facility akoi tam na in future akoi on da adam tawra kani. Institute asida Tamoiga Mailanaba Anavagi operation Taukiba patient Anina Institute Asina Mafamasi Badagi Sel Sangdana operation Taubangam Kibani Haina Fondoraki Mapalanga Yangarubada Manipur the Yang Basina Sel Sangbagi Matakta Sel Sangdabagi Matata Satosa Singi Kudong Sadabakaya Mayok Naramba Adu Kokali Haibu Wafamsu Tamlaki Operation Tautingi Mamang the Lobia Batupa kind of treatment Mayamam Lay Adu Manipur Dugi Kudong Chaba
लेतबना मरम ओइरगा आईसीगी ऑपरेशन की स्टेज से योगी बनेबा एम्स चलगा ऑपरेशन तौदु एतादी था अहम चंगी चंडीगढ़ दा चलगा ऑपरेशन तौबदो था तरुक लेरगा चंगी हाइबदी ngसाइगी लैंग्वेज प्रॉब्लम लेबनीना आईगी प्रॉब्लम दो हाइबा ngamdaba मी सु चेन्नई को मी चेन्नई अदगी आदा दुम लेरगनी आई रेंट लेगनी अदुना या अदुना एक्सपेंस वांखलेबा आइजे गुवाहाटी दे हार होरे हारे आई सार ngam कोले ना हारे कोदा कमाई तौबनो खोपनो नहंग सिंगमे सिदा दुम तौजी कोची गन है द हेना चंग सिदा हेना चंग सब माने आई चेकअप नुगप की वखल लोलमा लेदना मणिपुर स्माइ तौरगा हार्ट पेशेंट मसमाइ ऑपरेशन तौबजे आई हम थागोंग थागा वांगोई असेंबली कंस्टिट्युएंसी के मनुंग सन लेबा सामरो नगर पंचायत अमसोंग थोंगखोंग लक्ष्मी नगर पंचायत अथुबा मतमदा म्युनिसिपालिटी ओलगनी हाइना सेम मिनिस्टर अखरम इबोबिन लाउथोखरे ngasi वांगोई ब्लॉक कांग्रेस कमिटी सिंदना थोंगखोंग लक्ष्मी बाजार फांगथोखिबा नोमगी ओइबा पॉलिटिकल कॉन्फ्रेंस न सेम मिनिस्टर न वाफमसी फोंगदोखिबनी नोमनिनी असिदा कैबिनेट मिफम फमदना हाइरिबा नगर पंचायत अनि असि म्युनिसिपालिटी ओनब वारिफ लौगनी हाइखि थरम अदुगा मारिलेना सेम मिनिस्टर न सेंटर द लेरिबा बीजेपी की एनडीए गवर्नमेंट असि मियाम द नमथाक तौबा मसिन थिबा गवर्नमेंट ने बीजेपी न गवर्नमेंट पाइब निमित चामनी की मनुंगदा पांगथोकनी हाइबा थबक थरम कया पांगथोपा ngamdana लाकलगा इकाई खांगदगी ब्लैक मनी मुथनबनी हाइना लुपा सांगा अमसों लिसिंग सत्पी सनहनखिदबा असिना मियाम द खुदोंग सादब कया मायोकनाले हाइखि सेम मिनिस्टर मखा ताना बीजेपी असि कांगलुप खाइबा पॉलिटिकल पार्टी ने तोंगान तोंगान फुरुप कया खुंदामिनदुना लेरिबा मणिपुर गुम्बा स्टेट लेरिबा मियामना असिगुम्बा कांगलुप नाइबा पार्टी असिदगी सेक्शन मथौ ताई हाइखि अखोई पुनमक नुंसिनना जाना चिनना लेबिनरिबा मुस्लिम खमदे क्रिश्चियन धर्म चटपा ट्राइबल इसिनाउ खमदे हिंदू धर्म चटपा तंपाक लेबा सिदा लेबा मंगोई केंद्र लेबा मुस्लिम इसिनाउ सिंगसिगा हिंदू धर्म चटपा ओ नत्र क्रिश्चियन धर्म इसिनाउ चटपा सिंगसे काउग्रबा मतमदगी हाइबा तारे अशोक नुंसि सानना लेबसे मोइना जात सि हाइजलगा मयामसि नुंसिनदनबा खननबा चाइननबा मोइन सिलिबा तौरी मयाम सिदगी अखोई सेक्शन बा दरकार होय इलेक्शन मॉडल कोड ऑफ कंडक्ट लाक्ट्रिनेदा अखोई अनिमक थोंगखोंग लक्ष्मी नगर पंचायत अनु सामरो नगर पंचायत से म्युनिसिपल स्टेटस ता कोई अपग्रेड तौरनी नाकलमरोम द बीजेपी ने सेंटर द गवर्नमेंट पायरकांदा पांगथोकनी हाइना मियाम द लाउथोकिबा थबक सिंगे मनुंगदा अमखक ओइरबसो थबक ओइना पाइखटले हाइबगी खुदम सांगदम पुथोप ngamlabadi एमएलए ओइबा तोकपीगे हाइना डिप्यूटी चीफ मिनिस्टर गायखांगना फोंगदोखरे ngasi thongkhong lakshmi bazar da pangthokiba one day political conference aduda wangaladuna gaikhangamna faikibada BJP nomit chamani haina laukiba adu sahi chama oina khalaba jatla haina center da pairiba BJP ki ende government bo gaikhangamna hundana ngangkhe Manipur ki SPF government asi miyamna pamnaba amadi miyamda पीखिब थाजबसिंग थबकता पांगथोप गवर्नमेंट नि हाइना गायखांगन फोंगदोखिब गलुना मणिपुर मरा सेब गवर्नमेंट अमा लहेल हाइबसी मियामगी अपामने मियामगी अपाम अदु कांग्रेस पार्टी ना थबकता ओंथोक्तुना सही तरा मंगा मियामगी सेवा तौदुना लागिबनि हाइना कांग्रेस गवर्नमेंट पु थागतकी बीजेपी पार्टी ना कोसखिबा 2014 दा 14 दा कोसखिबा मयाम दा चही अहम फले लाए मखोय तौगे खन बरि लेबा असिगी दमक्ता माइओन फाउदी ताप मतमदि ओइरेना सरकार हेड वासक्तगा नुमित चाबा नु मनुंदा अकोन ब्लैक मनी लोइना पुसेलतुना प्रजागी एक्सेक्टरा प्रजागी अकाउंट हापदि 100 days 100 years नियर खल्लबरादि खंगे होली फावदा नरेंद्र मोदी और प्राइम मिनिस्टर हमने बीजेपी सरकार सेना सच्ची वासकसे कम दोनों में कोई असक फुलफिल तो बंगम दो मगर सच्ची में यहाँ में देखी मशीबदी फुलफिल तो की है नाक की है तो कनानो मधु वनक तो भी हो आई एमएलए तो पी गया सांडेल डिस्ट्रिक्ट की सजिक तंपा के मनुंग सन्ना खोलमुलैंड दगी रनातो फावदा कुलमाधु सभा साम राइफल्स की केम फावबगी मरकता बॉम्ब गी लंदा सथक्रब मतुंगदा मनानकपद लैबा मारालेजद्रब खुंजा सिंगदा मियोट मिनै तौइबगी थवंगबो कोकी स्टूडेंट्स ऑर्गेनाइजेशन केस ओ जनरल हेडक्वार्टर्स ना पेंदब फोंगदोरकली आरपीएफ पीएलए नसु क्लेम तौरक्रब बॉम्ब अटैक अदुगा मरिलेना खोलमुलैंड विलेज तगी विलेज शिप यावना खुंजा मंगाबो मेजर प्रशांतना लुसिंगब कुनमाथि सुब पेरा स्पेशल फोर्सेस की पर्सनल सिंगना नमदन पुखरगा
tamthina otpi naibiba amade Saktiman tongduna lakiba uyan bamioi manga boso bom koithi thi halaba matungda tamthina phorakibagi thawong boso case ona yandeba phongdorakli miyoibagi hak khongaung nariba Major Prasan ki mathakta case ama National Human Rights Commission da pukatlagani hainasu case ona phongdorakli contract basis da laukiba horticulture assistant amasung field consultant candidate Tarani Panbo Naronda assistant agricultural officer oina regularized Tauramba horticulture department ki aranba thawongne state government ki warip asi atoma matamda hando natrabadi ain gi oiba mateng lorgani haina JC against regularization of contract appointment of IT horticulture consultant assistant MIDH SAO in the horticulture and soil conservation department Manipur gi mai kaidagi thamlakli Manipuri Club the Paumis Unaba Mada JC Asigi member Yaikom Vivekananda High Mission for Integrated Development of Horticulture gi Makada Horticulture Assistant Amasung Field Consultant gi Posta contract basis the Loki candidate Tarani Panbo Narolda Class 2 Gazetted Officer Post Wediba Assistant Agricultural Officer gi Posta regularized Tauri Haidon Cabinet decision Loki ba Chumba Thong Nate State Cabinet ke thawong asina state asike thabak lobagi rules and regulation thugai relunena candidate kayada ningana ba pokale haina Vivekananda phongdoki Kemta mari lenadaba scheme amagi kawgiba thatro ki kawgiba do assistant agriculture officer oina regularize tare masi karamba ground no haibadi assistant agriculture officer haibadi class 2 gazetted officer ni masi di MPSC written test exam tawdana Poni order Toise, Masi Kudak the Katat Piosini. Togati Neom 9 Tobu, exam Pasina Taurokanda, Neom 9 Tobu, Tauro Tabo, Itadi, Akoshu, legal elections, Loxani have. It is just today, number like Shutamiba, Mini, Quidi, and was the whole Sagapangam Zedavina, Mayam Civil Society, Lady Bamaya Manipuri, Mayam Zumating Pambion. MSU Imphal West District Committee gimeng makada MSU maloma masung ulau bras na sinduna HSLC examination sar yaga da mahiru sing oiba namit ni phumangani free revision coaching class ama Nambol Higher Secondary School da ngarang dagi haudokre haina MSU Imphal West District Committee ki HRD secretary ni thadorapa serlomana khangalakli lamdamasigi mahiru khunaibu awama thak ta pukana ba MSU na atadakam laitana honaki gani haina su serlosina makhata na phongdorkli State Bank of India Mori branch tanga se ayo angan badagi hauna queue lepliba customer singda token yengani yeloi haibu wahodagi khoi saung na ba miyamna irang hauratuna bank asida akai toi kaya thokan kre adama Mori police ke OC amasung Mori ke commando team amana matam sana laktuna control tawbadagi bank asigi mingsel singba khara kai khiba natana yamatina amangata thokiba kaya dagi kanmadi ngamhaure hairi Sagwalman Nepra Menzo Lekaida Laiba Angom Zabam Upananda Koba Miwi Amagi Yumgi Tongalda Sakhangdaba Singna ID Bomb Ama Tamzilambagi Tawongbo Yanida Fong Doctor Nangasi Lekaya Sigi Miamna Wakan in Fam Kre Wakan in Fam Asida Sal Yaki Bilekaya Sigi Mera Paibilu Singbi El Moirang Laimana Haikibada Miam Marata ID Tamzinduna Ki Kangalam Liba Mailenaba Singna Kari Marangi Damak Tawongasi Satabano Haibadu Atwamata Sengdok Pirao Kariguma Bomb Aduna Pokhaiduna Asiana Toklam Labadi Madagi Daita Kanana Logani Maramaduna Misa Miam the Aki Akang Poganba Tawong Amata Satabikan Hainaso Apil Tauki Lanfam the Sinagadaba Shakti Leraba Bomb Masibu Mi Marakta Season Nabire Makoina Pami Mui Siok Duna Maralay Tabamioi, Angang Kayagi Punsi, Mangak Wataragadi, Laibaki, Mangjabo, Oigadagi, Hibase, Koi Isin in Ouching Asina, Kangdri, Mariba Kunuksibi, Chasing, Oiragadi, Sangstan Kayagi, Muin, Oiragadi Masea, Sengtok Piro. Lanfam the Sea Moirang Assembly Constituency Youth Congress Committee in the United Manipur Haiba Timda, Nomagi Oiba Youth Political Convention, Moirang Ayang Lima Community Hall, the Pangtokre. Tauramadu the M. Prithvi Ras, Commerce and Industries Minister Govindas Konthaujam Amadi, Tongan Assembly, Constituency Singdagi Lapa Congress MLA Signature Yaki. Tungi Imperial, Wagataba Naharul Singa, Kanana Bamatunda, Kari Karambana, Hiena Pagadaba, Wahibu Wafamasida, India Si, Kandaba Yadi Amadi, Manipur Kandaba Yadi, Haibagidama, Youth Convention Si, Mapam Kayada Pangtopani Haina, Tauramadu Sar Yakiba Singna Fongdonaki. Manipur Kalhudaba Yade, Haibagi, Wakalona Didani, Akoingasi, Manipur Pradesh Congress Committee,
मणिपुर प्रदेश यूथ कांग्रेस कमिटी की लिचिंग मखादा तोंगान तोंगान मफम कयादा रांति मीटिंग रांति मिफम कया पांथोक्तुना अखोइना खननरिबसे Matam Kuinadagi, Junior High School की थाक तले रखलबा सेक्माइजिन जूनियर हाई स्कूल एजुकेशन मिनिस्टर डॉक्टर के रतन कुमार हाई स्कूल की थाक अपग्रेड तौखरे ngasi all सेक्माइजिन कोऑर्डिनेशन कमिटी न सिंदुना सेक्माइजिन थोंगाम द लैबा सेक्माइजिन जूनियर हाई स्कूल अमसुंग UGC ग्राउंड दा पांगथोखिबा थौरम अमदा मिनिस्टर ने स्कूल असि अपग्रेड तौरी हाइना लाउथोखिबनी Imphal East District की खुंद्रापम एस्टेमिक कंस्टिट्यूएंसी के मनुंग सन लैबा पांगई द नौना साबा लोयराबा इवदौ थांगजलिहा पाखंगबा पांगई यांगदोंग मल्टीपर्पस कम्युनिटी हॉल ngasi केंद्र असि की MLA ओरिबा मणिपुर की स्पीकर TS लोकेशो न संगादुना मियाम द खुसिनखरे कम्युनिटी हॉल कंस्ट्रक्शन कमिटी पांगई यांगदोंग न सिंदुना पांगथोकिबा संगाबा के थोरम अदुदा MPCC की वाइस प्रेसिडेंट सु ओरिबा कक्सिंग की MLA वाई सुरसंद्रा हिल्स एरियाज कमिटी की CMS ओरिबा तिपाइमो की MLA डॉक्टर साउथुलेन अमो अमद साइकुल केंद्र की MLA यामथोंग हाउकिपसु सरयाकी लाकद्री बतरामाथोई सुबह जनरल इलेक्शन के मरी लेना नाउरिया पाखंग लाकपा केंद्र की ओइना BJP की टिकट मिरेप ओइगनी हाइना CM सारिबा डॉक्टर सोराई समानाउटोन की नोमगी ओइबा खननबगी थोरम हयेंग पांगथोलगनी नाउरिया पाखंग लाकपा केंद्र डेवलपमेंट कमिटी अमदी नाउरिया पाखंग लाकपा पोलिंग स्टेशन 1 to 21 डेवलपमेंट कमिटी न सिंदना लौरेमम लेकाई कम्युनिटी हॉल दा पांगथोकदोरेबे मिफम असिदा केंद्र असि की मनुंग सन लैबा मपुरेबा लैखिद्रबी नुपी रिक्सो थौदना नोमगी सरा तालिबा मियोइसिंगदा पेंशन की सेंफमसु यंथोकनी हाइरी अमरोमदा लाकद्रब एसेंबली इलेक्शन दा कांग्रेस पार्टी की मेरेप ओइना मिखल थेंगनगनी हाइना सोंगथोरलिबी इम्फाल म्युनिसिपल काउंसिल की हानगी चेयरपर्सन अमसोंग मणिपुर प्रदेश महिला कांग्रेस कमिटी के प्रेसिडेंट ओइरंबी ओरिपोक वार्ड नंबर 4 दगी RK रानी सना देवी की इलेक्शन हाउस कैंपेन सु ngasiदगी हौदोखरे ngasi upum mapalum tabada nagamapal kangzabileraki mayuknabada naga turelgi makhum khumjindana leiba mafam amada sanau masa ama tasin kibadagi Manipur police Manipur fire service ki personal singamasung Imphal municipal cooperation mi sing laktuna pungaborom subna rescue operation pangthoktuna tungda kanmangamkhre sanau adubu kanna bhonabada JCB na singba machine singsu sijnaki Delta Foundation is in the Laliba December Mari Taramato Taranipan the first Delta State Level HSLC 2017 Preparatory Mock Test Institute Asigi Airport Rota Labor Office the Pantolagani Haina, Sierra Kangalakli. Indian International Science Festival as Yaruga SK Ideal High School gi Mairu Singasi na Manipur Parliamentary Constituency MP Dr. Thoksom Maine Lamthakre Laliba December Tarita ki Tramati Faba New Delhi gi CSIR National Physical Laboratory the Pangthokadoriba Indian International Science Festival da Saru Yaruna ba SK Ideal High School gi Wajani Yauna Class 9 Tamneba Mahiroi Nipana Kongset Asida Saru Yari Hauzik ngasino bagi basana bagi pau. Humpunito suba National Under 17 Girls School Games Football Tournament ngasidagi haukre Department of Youth Affairs and Sports na sinduna Kumalampak Main Stadium da ngasidagi pangtok pa haukiba football tournament asigi hautopagi thoram aduda consultant to Governor Manipur rated IAS Dr. R.K. Nimai YAS ki Director Dr. Harmit Singh Pahuja IAS amasung School Games of India gi Observer Dr. Anil Vaisansu Luinana YAS ki maruba thaudang lauriba mi kayana thoramadra sar yaki India ki tongan tongan mafam singda ki lapo football team taramapan school games asida sar yari ngasi tournament asigi ahan balikta Satisgarh team walk over funky bagulina ani suba liktana Gujarat na Delhi bu Panjal ani amada maithiba piki tournament asigi ahum suba likta Orissa na Telangana bu Panjal amasinoda mari suba liktana West Bengal na Karnataka bu yamna lakchana Panjal taramathoi amada manga suba liktana Maharashtra na
Vidya Bharati Timbu Panjal Taramapan Sinoda Yama Laksana Mighty Papi Kibaluna Taruk Suba Liktana Tamil Nadu na Bihar Panjan Nepal Amada Mighty Papi Bangam Kre Hayang Tonamina Sigi Makata Balik Metsing Sanagani Ahanba YWC Cricket Trophy gi League Match amada Sarsi Langthawal Mai Pakre ngase Young Welfare Club Langthawal sinala Langthawal Public Ground da sanakiba amata ngairaba League Match aduda Sarsi Langthawal na tos ngamduna betting hana sanakiba da apiba over tara manga yodana over tara humdoiga ahumda wicket tara ball ahumda wicket tara turaga run humdrani thoiloba ngamke innings asida Sarsi Langthawal gi batsman Rishikantana ball tarada run kunlobangam ke masigi pakumda anisaba batting sanakiba YPC konung mamangna over tara humda ge ball marida wicket tara mak turaga subda ge run nipuni thoi khak lauduna match asi run kunthra da maiti banangki bani match asi da Sarsi Langthawal gi bowler Priona wicket mari lauduna man of the match ta ke hayang tournament asigilik amada payona Langthawal amasung YCCA chajing anina lamba taunaragani Ahum Sabading Feng Cup International Wushu Championship ta saru yarugadaba India ge sanaris ngasi Malaysia gi damak Bangalore thadokre thas ki anida gi manga faba Malaysia gi Penang da leiba Hen Singh Indoor Stadium da sathagadori ba championship asida India team da Manipur da gi Naurem Boinau yauna sadaroi manga amadi sip coast oina Khetramium Jogesorna ngasi ge concert aduda saru yaki Singjamai Kang Tournament sa Yangkay Masunghampu Suraba Singi Oiba Lekam Knockout Kang Tournament Wangoi Kendra Kang Put Mai Pakre ngasi Namarak Mandop Kam Community Hall da Singamathaki Community Hall da Singjamai Kang Sangna Sanakiba Kang Sangna Sanakiba Tournament Asiki Taruk Subulik Match Amada Wangoi Kendra Kang Kutna Thangmai Ban Kendra Kang Kut Pu Panjal Taratari Taramathu Maiti Pibangam Ke Singjamai Kang Kut Sindana Hayeng Kang Tournament Asiki Tari Subulik Match Amada Thongju Kang Kut Ka Thangmeban Kendra Kangkut ani lamba taunagani Hauzi arobada moriba paamana pizari Security ki akan mangak sil thaurang galona thama hena maugi wamada panuleraba truck singa si Imphal da thunglaba hokre Sada Hills amasung Jiribama mapung phaba district amone laupthokpa natraga laupthoktabagi phire Manipur laingakna athuba matamna lawgadabani haina amukon taksilakle UN Senate Sathariba economic blockade athuba matamda handoknaba demand tawraduna MPP na wakani fam sathakre Tenasiki Naha Singh Sana Batapaki the Namasama on the left side of Honabatanga Fade Haina, Governor Nazma Abdullana Pungokre. Amasung Madaskia Central Hospital Research Center, Sawal Mandalaiba, Imphal Heart Institute, Nasidagi Hub of Hawke.